Kasin Koya Kudimakta Toibasiga Mari Lenena Manipur Pradesh Congress Committee na Yamna Nungnangba Nungaitaba Fundoksari Amasung September gi Tang Amadegi Hauraga high sophisticated weaponaries adagi high tech drones Tarakanda bomb Thadaba Amasung rocket profiled grenades mayam sinarakanda koi misi mina civilian da mayam cross firing mayam sina mission parja misi mina si lepalita ngasi bhokta ngasi gi ayu phokta Jiribam district ta cross firing sina singbu mayam tholak pasida yamna asida marali jadaba mission parja mayam ama sokpa mayam asi ana yauba injuries mayam ama leibsi mayam sigi nungaitaba phongdokchari thamoi sokna nungaitaba Manipur Pradesh Congress Committee na phongdokchari loinana asugumba high tech drones adagi rocket propelled grenades mayam sinaba missile mayam sinabase masi India ki state singda sugumba conflict adagi Iran violence da amukta sinahidri Manipur sina hanbani masi karigidamakta India government na tuminna yengduna leibano haibasi hanbada hangningi loina masi ki situation si Bharat na ningkha tamaba matungda magi state mayam sing union territory da leiba mayam sida thoiba violence irang mayam sing sida Manipur da thoiba sigumba high tech weaponries mayam ama sinarakpa missile sinarakpa mayam sing ahanba oibase masi prime minister na tuminna lei aduga Russian Ukraine war gi matang dadi mana condemn tauba phungdoi misi mina civilians mayam sibda adagi amana Israel Palestine the civilian mayam ama building kai khotpa dadi mana nungaitaba phungdoi so magi own citizens of India prime minister gi own citizens na misi mina tragedies adagi high tech bombardings mayam ama sinaba thokpa civilians mayam ama innocent people mayam ama sibasidadi makna condemn tawa amata su phongdoktabasi nuaitaba fawi maramasina yamna masi nungaitabasiga mari leinana government sigi roles government sigi functions so central government na full of paisen khibase masi Manipur gi parjabu ikai khumnaba utidaba democracy gi wahan thok leitabani haibasimasu thamjaningi hauji latest development da honorable chief minister amadi magi councils of ministers with ruling MLAs mayam governor unabagi pau tare amasung TV da breaking news mayam ama tholakre unified command chief minister na mangonda power feedrabadi unified command ki authority power feedrabadi resign tawrani haibasina masina amuk karamba drama amuk oirakadoribano karamba face saving drama oigadoribano whereas magi responsibility government sina hojik tawriba mayam singsi masi akanba aikoi mayam leiraga si shanti porakna na honna bagi wari watai initiative temte leite karamaina masi aikoina leiriba akhoi resign tawrani aduga adegi unified command city webek me gitang kunthra mathoida masidi unified command lokthokhrabani asuk sangbu matam sidi 15 months completed unified command lokthokiba adudadi karigi government sina haidabano masidi it seizes all the power and functions of the state government Manipur gi government asigi popular government asigi power function punamakti
31st May da Kupang na Tharga Ikaiba Piraga my Unified Command by convention Chief Minister Magna Chairman Oigidabni Megi Tang Kutrama to the Lopoki Matam to the Wahimata Haiti Adu Ngasidi Press the Unified Command PWRO in Hierarchy Masidi Chief Minister Gi Ashon Mani Masidi Chief Minister Gi Power and Functions Chief Minister Gi Bharat ki Samvidhan da 7th schedule da law and order masidi yamna marichum da iraga state amagi popular government amal leiriba sina masigi power and function in the provision of the constitution masidi yamna clear oina law and order sidi state government na control tawgadabani magna salai gadabani haibasi leina akoina hanjanna hairaga so dum lakjabani aduga masidi akoigi unified command si wafam nainerakwasi it is not a new aduna hojikti enough is enough akoigi parja singse adugi mati gware civilians mayam singse sire maram aduna central government na loriba role se akoi haifam khangdana awabadu leire akoigi rights leitre government sigi right leitre people's ki popular government ki right leitre Manipur praja ki right leitre. It's not a question about the BJP and the Congress. I koi loina mat darkar leidabadi MLA oibadagi I koi loina potharaga hanasu hai haujiksu haijari I koi mayam government asina Santi lakna bagi amasung law and order se control tawna naba darkar leire haibadi akoi punamak ready lei haibasi haujichu Manipur Congress committee na MPC sina akoi gi MLA sing adum akoi ready tawduna leiri haibase Manipur myam da hone thamjari mamang dagi horaga civil society organization mayam sing sina thamakpa adagi ima nupi leaders sing na thamakpa wafam punamak akoi welcome tawi akoi tumin leithok charoi akoi gi darkar leba sarkar na masida masima tawada opposition ki darkar lei haibado adu hairakpu matam jai akoi ready oiduna lei miyam ki thamakta akoi kathok chagani akoi sidai da atopa political party gi oiba khopa akoi hujiksu politically akoi ngangjaroi aduga akoi miyam gi thamakta di akoi madugi sima tangai phadare haiba matam jai akoi kathok na ba ready leiduna akoi thamjari akoi punamak ready da lei loinana only thing is that central government na irang loisan ba pamde haiba simadi akoi khangi central government na inthok ka engine ga tawraga adagi maside sita tawna leibase masi enough is enough haibase masi central government se masina lawriba role si karino government sida magi popular government sida fazana maside sida mateng pangi hairaga tawra su tawde aduga masi tawriba thabakse parja Manipur gi parja miyam se masi neglect tawbuni aduna maram morakanda ikoi pende haujik leiriba misimina thoiba mayam sing sarkar sina sonbadagi thoiba sarkar sina lawgadaba responsibility mayam punam se lawdadana ngasi thoiba mayam sikse akoi nungaite chamjaba yumda leiba lawuba deva karma gi thabak tawba mayam se isam chamna leijaba mayam siksi misi minya tholok pasida nungai tabase masi phongdok jagi haidana Manipur Pradesh Congress Committee na masigi wafam se thamjabani Minister Susindro PIC na haibedudi akoi yamna childish oiba the statement ni maramdi national gi party haibasidi BJP gi su Kuki gi leader su nahi, Paite gi leader su nahi. The same thing that is with the Congress party. I with the central gi leaders in the Kuki gi leader su unagani, adagi Paite gi leader su unagani, Naga gi leader su unagani, Muslim gi leader su unagani. Adu gi leader unabadu da hena mari lay kole na haibadu di kitang angang oibagi mong manba mani adu
ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯈꯣꯠꯅꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯤ ꯄꯥꯝꯗꯦ ꯇꯧꯕꯗꯨꯃꯁꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯑꯕꯗꯤ ngasi irang tholi base BJP gi MLA tara yauri haib simti kaubigenu sumaina dum thamjage moirang da akhoi gi rocket propel grenade missile kapsalakpada praja singna tan ba ubadu akhoi ure tawdu di masi masana tabni maramdi the responsibility of the government amagi lawbam thokpa daita si lawrakragadi maramdi sport to the misiba thoe siriba potu karamain tawna defense tawgadagi haibadudi khanadadana asiba hangolakpa aduda praja khudimungna harawroi maramasina madu asoi angam yaudabadu laiba phabani honorable minister samasung honorable MLA maramdi masigi responsibility of the government city the present violent city government ni aduna masi leiba aikoina parjana husi khalibase such type of aikoigi rocket launchers adagi air strike tawrokpa masi india gi itihas ta leitri pakistan dagi kashmir da kapsalakudi laiko but internal district to district kapase masidi it is the first time in the history of India since independence of India na ningka hektamaba matungda sugumba high sophisticated aikogi drones bombarding drone taro bomb pokai hanba adagi rocket launcher tawsidi Israel and Palestine and Russia and Ukraine sida tawi but sidi Chuchanpur to akoigi yes Bishopur adagi Imphal Kangpokpi sida tawbase asida parja singna sauroi debi maram leite that is the reason why honorable minister samasung MLA do madu parja miyamna hesitate tawraibudu du maram gini aduna masi asugumba India da amto thokte masi karigino government asina fajana masi gi responsibility lobidaba adagi parjana hanjan hairiba parja ware parja sire adagi parja de casualties leire asugumba mifaiba air striking tawpase masida parja singna mipaina da yum thadokuna senbase how's it wangangde why honorable chief minister is not speaking anything the outcome after meeting the honorable governor he should express something because the hojiki leiba situation sididi magi quarter dagi oirabasu or natragana magi banglo dagi natragana on the way to governor or natragana mane press conference tawkan update tawgadabani maramdi prajana mi pai nei maramdi hojik leibasi anytime it may have happened masigi kilometer dipan sangba range kapaya ba pot amakhakta attack tawnarakbase masida sida aikoina masidadi honorable home consent na masida parja singda mipai danaba a feeling adagi mayam sida santi oinaba akoi sida silokoli haibna singba mayam singdi update news e masi parja singda pigadam announcement look at the corner all India radio da TV channel singda home department na second khudingi breaking news pigadam masidi karamba Israel Palestine war dagi sine kari tari bage Russia and Ukraine sidagi kari tari bage then makoigi the news channel mayam sida second khudingi akogi breaking news pibne international gi news channel mayam sida mai concerned officers ministers induna breaking news pibne so that pazagi safagada mafam da leinanaba masida attack torpa yai haibagi intelligence masi mayam sin leigidabni sinom kangda ngasi bakta aikogi magi first September the my magnitude change tore kanda striking tawa attack tawa mayam singje cross firing sida
सिनरीबा मैम सिंगसे मसी इंटेलिजेंस डिपार्टमेंट ना प्रजा सिंगसे इंफॉर्मेशन से अप टू डेट पीगदबने रेडियो द एफएम द कइदा मसी नालितना लाउथोग पीगदबने अखोय प्रजा सिंगति याम वारे होजी अखोय हयें करी थोकनी हौजी करी थोकनी हाइबसे हाइबा ngамदबा प्रजा मैम नि पाइनरीबने होजिसे अदुना असिना मरम मोरकांदा अदुगुंबगी थौदोक वाथोक्तु मैम अमा लाकनी हाइना आइ आशा तवे थैंक यू।